ꯃꯌꯥꯝꯁꯤꯗꯤ ꯀꯩꯅꯣꯅꯦ ꯄꯥꯟ ꯏꯔꯣꯝ ꯆꯥꯅꯤꯡꯉꯦꯅꯦ ꯄꯥꯟ ꯑꯃ ꯐꯖꯅ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯁꯤꯅ ꯉꯥ ꯇꯥꯎꯔꯦ ꯑꯗꯨꯒ ꯀꯩꯅꯣꯝ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯁꯔꯦꯡ ꯊꯣꯡꯕ ꯁꯔꯦꯡ ꯊꯣꯡꯕꯗꯤ ꯈꯤꯇꯪ ꯇꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯄꯥꯟꯁꯦ ꯍꯥꯟꯅ ꯄꯥꯟꯁꯤꯅꯦ ꯍꯥꯎꯗꯣꯏꯁꯦ ꯊꯥꯡꯖꯤꯡꯒ ꯑꯃ ꯍꯥꯞꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯊꯥꯡꯖꯤꯡ ꯍꯥꯞꯄꯁꯦ ꯆꯥꯐꯝ ꯈꯪꯗꯦꯕ ꯍꯥꯎꯔꯦ ꯕꯥ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯍꯥꯎꯔꯦ ꯐꯖꯅ ꯁꯔꯦꯡꯗꯤ ꯑꯃꯨꯛ ꯌꯦꯡꯉꯦ ꯁꯔꯦꯡꯁꯦ ꯑꯁ ꯃꯇꯨꯡꯁꯦ ꯐꯖꯅ ꯁꯔꯦꯡ ꯍꯥꯎꯔꯦ ꯐꯖꯅ ꯑꯔꯤꯕ ꯑꯃ ꯄꯥꯟ ꯏꯔꯣꯝꯕ ꯐꯥꯁ ꯇꯥꯔꯦ ꯁꯔꯦꯡꯁꯦ ꯍꯥꯎꯗꯤ ꯍꯥꯎꯗꯤ ꯃꯔꯨꯁꯦ
Başım şey. Paano mga nataw ko to tanah dong saya itu tangga jadi memang nasi kita saya harus sendiri game nanti video dong channel sih kau memang tuh like subscribe terus sambil mau bye bye